ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯕ ꯂꯦꯇꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯃꯔꯨꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯖꯦꯁꯟ ꯀꯌꯥꯁꯨ ꯑꯗꯨꯝ ꯇꯧꯖꯗꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯍꯧꯈꯤꯕ ꯊꯥ 17-19 ꯁꯨꯖꯜꯂꯛꯄ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯗ ꯑꯗꯨ ngasi ngarang haiba tare numit nini humni ngarang nahandagi situation si henna worsen wesilapa haiba tare manipur si kalom dano kadai dano foreign kari thokani hayeng kari thokani haibase masi tamba ngamdaba haiba ngamdaba situation ama lakpa masida akoigi party की साइड तगी थमजनिंगबा सजेशन दुगा अपील हाइबे तारे कोइना खरा थमजनिंगबनी मणिपुर की प्रजा सिंगदा अदुगा अटेंशन हाइबे तारे गवर्नमेंट ऑफ इंडिया अदुगा स्टेट सिगी गवर्नमेंट सिदैदसु कोइ मोइगी हेना पुनिंग सिंगसिनबा दुगा अटेंशन सु अखोई ड्रॉ तौजनिंगबनी अदो आइना अहानबदा ngarang nahanagi yamna langtaknana lairiba अखोई जिरिबांगी थौदोक सिदैदा असियाना कया यावख्रे अदो सिगिबा नागिबसिंदु अखोई नुंगाइते अदुबो मियोइबा अमा ओइना मियोइबगी मिनुंगसी अमगा लोइनने ह्यूमैनिटेरियन ग्राउंड दा हाइबा तारे हौजिक फाख्रिबा कैप्टिव हाइगद्रा करी हाइनि फाख्रिबा कैप्टिव ता थबमिबा करीमता खंजदबा अंगांग मचा अहुम नुपी अहुम से मसी थातोक पिरकपना मोइबु कनबीबा थातोक पिरकपसे मसीना मियोइबगी मिनुंगसिगे लोइनना मसीना ख्वाइदगी अफबा ओइगनी अदना कनानो कनानो मद फारिबा अद कैप्टिव ता थमीबदुदी होय होय मिटना मक उरुबा नत्रगसु जिक तौरिबा तौनरिबा नाकन अनिगी क्लास हाइबा तारे मसिदा कनानो हाइबसिदी अखोई मयामना खंगनरबनी अदुना अमवरो चुम्बा लानबना तोंगानबा मनी अदुना मदुदी मियोइबगी मिनुंगसिगा लोइनना थादोक पिरकपना ख्वाइदगी असिंबा अचुम्बा डिसीजन ओइगनी हाइबसिनी अखोई पार्टी की साइड तगी अखोई अपील तौजनिंगसे अदो अखोई हंजन हंजन नदी हाइरे अदो मसी हाइमंदा तारक्त्रबनिना करी उपाय तौगनी मसी मयामसु अदुम खंदन येंबियो स्टेट अमदा लैरिबा गवर्नमेंट अदुसु करम गवर्नमेंट सेंटर दा सरकार पाइरिबा गवर्नमेंट असिगा पार्टी अमा खक्ता ओइबा अदु मसी मियोइबगी मिगी पुंसी मिगी लंथुम लाइफ एंड प्रॉपर्टी ngakpa ngamdraba protect tawba ngamdraba miyoibagi punsi sep tawba ngamdraba si government si leibagi artha leibra akhoi government lehening de bagi wanati kana gumbna hairakpa yayeba adudi congress party gi stand karino akhoi sarkar paiba shakti da yamna mihoba akhoi party sunate ado of course hujik leiba democratic setup sida akhoi manga khak leibuna क्रमाइना क्लेम तौबसु मदुदी अर्थ थोक्ते हाइना अखोई हाइजनिंगबनी अदुना अखोई अदुगुंबगी पार्टी दा शक्ति दा यामना मिहोबा अदुगुंबा अखोई पार्टी सु नते अखोइना हाइजबदी गवर्नमेंट अमा लैबा तारगदी
ihan hanbada shanti raksha ngakpa haibeseba adu miyoi bagi punsi kanba aduga migi life property ngakpa kanba haibesi government amagi aidi tawam thokpa thabakne na khali whomsoever any party congress na sarkar paiba taragasu BJP na paiba taragasu ahanba primary taxe shanti thamnana ba hotnaba migi life property ngakna ba hotnaba haibesi tawam thokpuni madu ngamdragadi sarkar man leiribagi artha thuibraba sibu hingne farga thamma phauda center da paliba sarkar se prime minister home minister se adum makhoi hana so haijagreba manipur da leiba praja sing si moina kari hoina ubano tumin kang dauna mi na te na khallaba jala moi masen angam ba hana zara sunu angam bana palhora sunu haidna adumai tawdna adum yengabra adu kayum kanda manipur se india gi saruk ama natabra na koi feel tawre yes lan tawnari prithivida russia ga ukraine ga tawnari israel ga palestine gaza adum tawnari sina leipak amaga tawnabane ado khoi manipur sina manipur state manung sida ne ba hujik tawnari ba chahi ani pharakadarabase masdi state amaga natte nagaland ga manipur ga natte or mizoram ga manipur ga natte or natraga india ga myanmar ga tawnaba natte ba akhoi state manung sida community amaga masdi tawnabane adudi masidi aidi nahan karino solution ama government of india na state governments da mateng pangbiraga nahan solution ama aidi pura amba yarabani na aidi khanje aduna haujiku sahi ani farka darba tha traipan helabasibu mi lising humpu henbasibu changa yokpadawna yenda yengon yokpa sanga yokpadawna relief camp da thammi base masibu aidi india gi history da thodo wathok tho ningdaba kaya su thokhreba karamba state ta sigum basi thokhiba yawrobageba manipur da thoi base sumai tawna thoki bisi ad karino kayum kanda da akhoi manipur si india gi saruk ama natrabra or natragana india government gi aronba agenda secret haigadra hidden agenda ama leipaki oina kanagadaba adugumba ama leiraga manipur si sining si manipur praja singse yes nation sigi phani hai tarba state sigi phani hype tardi akoi mayam loina sacrifice to su yae al karino moina yengi ba khalli bisi karino ado akoina thaje jaba haiba tare ganatantra chatpa democracy chatpa leipak tadi aidi violence ki mafam leite wari sanarga waroisin urna ba adu natana aidi wari atai topa leigani na aidi thajde even prithvi da thongna ri balai pak tongan leipak singda tonari se si bhauda wari sanana ba long nongmai kapa lep nana ba haina apil kya tonari bisine adumai tawdna akhoi kanagumna chu dum suggestion tawbusu yawi karino sidaida ruling ga opposition ga adum राजनीति तौनाबा हाइगद्रा हुन्नादना अदुम लैरे solution puthoknanabadi suggestion tawnade hai ado akhoi party gi site gi di akhoi kuire suggestion pijaba haiba tar akhoi ihan hanbada ai hanjan di palle ko pandaba yadaba national level gi political party meeting tawba matamda honorable home minister shi amit shah ji da ai suggestion tawjabane
Manipur dagi party ki su mihut amo oina yaujaba Manipur dagi su oina ai represent tawjaba aina haijabani suggestion tawjabani Manipur da thoi ba thodok se masi waroi sin ama purak si haiba tarba masi gi solution ama purak na ba haiba sidaida ai gi site ai suggestion tawjari wari sanaba yanana ba atmosphere ama masi create tawbase wari sanana bagi across the table nakal ani makse phaminarga wari sanaba yanana base state government ngamaga ngame state government gi level ngamdraga na center na put thingjan biraga interfere tawbiraga ahan bada chaiba mut mai haiba tarine nak yet anida kapnariba mayam si masi ahan bada mai si masi hana lephan ba haibidi chaiba mai si hana muthat pa haibane chaiba mai se nakal animangna angam ba sunari ba mai kapnari ba se masi hana lephan ba mai jana muthat pa then adudagi di nakal animak se na tongan kauraga maram di hana heta changsal no ani khut paino haidi yaroi domni na nakan animak se tongan kaur karino noi pendaba karino noi na taliba demand se biba ngamgada na yes khana se ngamoi do na sorry ke katta hairaga Manipur kaiga dabdi yaroi under any circumstances Manipur kaiga dab adugumba demand di noi tawgano yaroi maybe homeland oi ba yai separate administration oi ba yai or union separate union territory oi ba yai adu di sorry Manipur kaiga dabdu demand di yaroi ana clear katta adum haido piraga aduna tabak karino hayo adu noi sidi yaroi na hairaga maisi hana muthatlaga kapnariba nongmai singse suda leiba waro madugi ground rule violate tarokpa targadi action loba taina or somda tampakta leiba mayam sisu aina yadaba khulai paiba singna no yaroi kapna bi yaroi haibase masi aidi moina hana masi hana ai hana su thamjegre akaknaba numita akaknaba matamda noi aina yadaba khulai paiba mayam singse som nakanda suda leiba su violate toba tare madu according to law immediate action loba alai som nakal amada aina yadaba paiba khulai paiba singse noi akaknaba hapta simungda mi humni gi manungda disarm tawgadabani haidra tahullaga lam heda ko tardi da kale ka di takhaiba taina adu tawrga wari sana hanana bagi atmosphere se ama create tawi bise government of India na khut thingjan mi bise aidi thienge kuiman gre sahi tha traim ban sahi ani phadel kadorba masida mi lising humpu henba nupi angang yawa sidai da ngarang na handasu thawi yan siduniwa sigibane hana pharena relief game na thawi yan siri tawi sineba ay mafam khuding makta bom thamamega du toromega ada toromega puba thangba ngamdaba demand tawriba mayam Manipur tawriba mayam situation se government of India na karino moi silent spectator dongna kumhai yengba songna moi hanara suno na tawra thadu obra haibasi masi yamna singnaba akhoi leba maduna jati sigi nation sigi India gi kari kanaba porkadoino Manipur leba praja singse aduna aidi nakal ani makse state government aduga central government se masi karino moina yengba miyeng pahaliba state government sisu migi live property ngakpa ngamdragadi government am laibagi arthasi kari leirige hojikse aduna waroi sinama porakna ba permanent solution ama porakna na badi wari sanana ba situation ama create to bibase masidaida aidi government of India gi role ji yam chauna leigani na aidi sumaina thamjaning bani aduna aina losin jarakpada appeal tawjari
masi akoi bow down tawwa kano tawbagi wanate chumba lanbana tongana thambaga miyoi bagi minungsi amaga loina na hauji any group uki group oiba yai mite group oiba yai maran suklai lejidaba angang tha tare nipan da ngari ba chahi ani da ngari ba angang masajing mamana matha da kolaga thamjari ba angang sing dudi miyoi bagi minungsi ga loina na madudi thadok pirak pana hena aidi achumba asengba advice oigani haina aidi decision oigani ane thamjaninge hoi government gi site gi rescue tawna na ba arei ba sakti tawna all forces tawda khona biri hai adu government na su masi rescue tawna na ba masidai da akoi gi inner gi lok sabha gi mp na su bharat ke prime minister da home minister hai re masi noi gi daitani adu masi sida pharga captive ta thami base masi rescue tawba ji noi gi daitani maduda noina ngamdaba taragadi madugi consequences mayam do government of india aduga leriba state government sigi daitani haina magi site tagi su appeal tawra hai I wafung khasi thamjari Central leaders sing all India Congress Committee Delhi Delhi LOP Manipur using Film Sikimatan the central leaders sing party Yuena. Sincerely, event of Viraga, Moy Saki, Kari Local Lamba Yava, Abi Matan, the Wadi Sana, State Congress. Koya dum nungti hai tare Delhi bisista koigi president na su koi na su dum from time to time dum loina communicate tawna ba ngaktani aduga koigi site gi su moina kaine yauraga adu yamna lubase akoi masi hanjan haire di harakani ama akoi party site gi su India bloc ki site gi su Manipur gi situation se Manipur se utang kanbiu Manipur ki problem se utang solve tawna na ba tawbiu haina honorable prime minister unagi thama khayam hene leba unaba supi pide akhoi di lai thodra lairiba sarkar sigi moigi party machine ne ba sigi minister sing mla sing phauba unagi haide appointment pide adagi lairiba state sigi chief minister sinasu it is his responsibility sigumba crucial oiba matam sidari magi ada chatpagi moida haijabagi darkar oide chief minister office tagi sigi Manipur ki crisis issues he masi solve tawnana bagi all political party opposition gi mayam ga loina na appointment umta pbu na sidagi adum akoi gi government gi matamda any issue chief minister office ti chatpa darkar oide ba akoi si delegate si sing je opposition si yauna or kanu akoi yauning bai wanate ko karigumba darkar lergadi haibane ba ado si yauna akoi appointment pbu maramdi propose di sigini hairga appointment lowde appointment pida chuno ba pida bang matik na tieba adu sungoi lowba ngambra su ngamde let us forget about prime minister gi visit ti lairna visit tawbiyo so ada akoi AICC gi site gi kara khan haire moida mayam ni dum khangbiram gane hujik su inauna hangiba question do koi adum president ne kaine akoi mayam torga on daily basis ta sigi development mayam je dum communicate tawi adu moina su center da ngrang makta su tawi dune ba akoi gi energy mp na prime minister da home minister da si manipur thui thodok se masi noi gi daita ni noi gi sidagi leithok tu chatpa yaroina do akoi su karigumba ikai re ba prime minister da unagi appointment piu haibji ikai re ba hujik su akoi ready ne ba hujik leiriba constitutional head haiba tare governor ji hujik phobri chire laiti center gi seriousness si yengbiro Assam ga siga dual charge torga akoi si phagi dona ba kasunati haina khanna governor ji sida laite Assam da lei akoi ngasai mu ta khanari ni ngrang ni khana bane ba koi ba governor si anak pesida governor si hana unar sira
Prime Minister ki appointment launam tausi governor su unersi haida he is out of the station Manipur si kaisu khanbi da ba maleba tauri mawong mata seba